ꯑꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯀꯟꯈꯠꯂꯒ ꯐꯥꯔꯅꯤꯅ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯃꯌꯥꯝꯅ ꯔꯥꯎꯟ ꯇꯧꯁꯜꯂꯒ ꯂꯩꯔꯕꯗꯨꯃꯛꯇꯗ ꯃꯗꯨ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯤ ꯆꯥꯝꯃ ꯆꯅꯤꯗꯤ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯑꯦꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯥꯡꯗꯕ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ Kuki Khulai Paiba Singa Lengaka Kumza Lishingani Kungamangagi September Marida Su extend Taunabada Makoigi designated Masing Hanta Hanba Amadi Makoina Pairamba Khulai Shing Manak Nakpada Laiba BSF Natraga CRPF Ki Camp Tamba Yauna Yanakiba Wafam Kaya Ngasi Fauba Tabakta Mapungfana Ontok Hanba Ngamdraba Su Tampakta Lairamba Pambei na Luching by UNLF MPA Ki unofficial camp Sing di Loktok Loishilakle Nongshumda Lairamba Pambei na Luching by UNLF MPA Ki Camp ta Lairamba Lanmi Shing Ngarang Lokthokpa Loikraba Matungda Ngasi Su Imphal West District ki Phayeng da Hangba Camp ta Lairamba Lanmi Shing Shu Ngasi Loktoklaga Tara Suba IRB amadi Manga Suba Manipur Rifles ki personnel singna mahut sinkre Pambei na Luching by UNLF MPA Ki Lanmi Shing adu Ngasi Ayuk Masing Yamlaba State amadi Central Force singna Phayeng da Laktuna Makoina Nauna Laigadaba YTB Lokol da Camp Fauva Tin Kibani Kem asida Lairamba Lanmi Shingna Camp tagi kumtharakpada Phayeng da Laiba Masing Yamlaba Miyam Thoraktuna Mamitagi Mapik Tana Kapaga Loinana Yaifa Mangol Piki Nongshumgi Camp tagi Lanmi Shing Thorakpada Miyamna Tingnaba Hotnabada Ngarang Irang Toktuna Mioi Kaya Sokiba Aduna Maram Oiraga Ngasisu Masing Yamlaba State Amadi Central Force Singna Ningtina Ngak Senduna Laikipana Pamdaba Taudok Amata Tokide Amaromda Kem Asidagi Lanmi Tokibagi Tawong Asibu Phayeng gi khunja singna pendaba wafam kaya thamlakli maruoina state amadi center ge lengak asina kuki militant singbuna free thaduna thamlaga yelhomi singdana lemna thadabagi thawong ama chathari suda leiba kuki militant singna hojik su yelhomi oiriba mitei amadi naga singda mafam matam naidana mihat mipun tawbada thingba ngamdri madugi mahutta makhoibu ngakpi senbituna thamli maramasina asigumba thawong asi yamna yaningde hairakli Hojik maningda kogi security force singa loinana kumthara iba singa sini kogi Phayeng da leiba Pambei na Lusingba Unlf MPA gi lanmi singni mafam sida lairamba Kem asida lairamba Cadres singa do haibam phamasi lenga ka makhoiga khuyek pinaba matamda official oba designated Kem okhidabana maram oikanda haiba kem asida lairamba Cadres singa do makhoigi designated official kem da sannabugi damakta hojikse central amadi state force singa loinana koi kumtharakpagi mami aduni miyamna urisi ko masing yamlaba Phayeng amadi masigi akoida leiba miyamna su makoi sing asi sat pada yaningdabagi tongan tonganba wafam sing leiban makoi sat kiba matamda tongan tonganba miyam amadi mamitagi mapi tana kaptuna area sidagi salhandanabagi damakta tongan tonganba kholau miyam lauri mapung oina Manipur da thoiba Sahi ahum helaba kuki amadi maite ni gi marakta thoiba irang asida khoi Phayeng mai kai ngakpa matamda haiba kem asida leiba Cadres singna su achoba thaudang lauduna hokhiba matam kya asi area asida pamdaba thaudok sing amata thohalamdana haibadi makhoi leitringai matamda Phayeng mai da state amadi central force masing thingamdana leira su khoi Kuki Khulai Paiba Sinang hak leitana bom amadi nongmai kaptharaktuna mi simina yawba tongan tonganba thaudok mayam ama thokkhraga su haiba kem asi laikhraba matungdadi area asida pamdaba thaudok amata makha tan thokhiba leite aduna makhoi mafam asidagi honghanbi kanu haiba tongan tonganba wafam ke ama leiraga su khoi haibadi Pambei na Lusingba Unlf MPA ga leingaka khoyek pinaba matamda haiba kem asi yaukidaba sina maram akanda mafam asida lemba Cadres sing asi haibadi makhoi official designated scheme da punabi da mutta puthor aibani adu matang asida hangba yaba wahangdi koi Kuki Khulai Paiba singa Manipur lengak amadi India ngaka maiga ehung khuyek pinaba matamda koi haukiba sahigi September mai da pinakhiba khuyek adu da Kuki Khulai Paiba sing gi kem masing hanthan ngani haiba wafam adu hojik sahi ama pharakha dawre haiba wafam adu kadai phawa thabak ton thokre adu loinana haiba nongna khuyek pinaba adu da yaukhiba makhoi gi khulai sing adu manak nakpa BSF natraga CRPF ki camta thamgani haiba wafam adu thabak ton thokarbra onthogana hojik Kuki amadi nagani gi makta thoiba irang asida makhoina pairei ba nongmai sing asina kadai degino haiba chau chau bo hang kyam leiri myamna koi Pambei na Lusingba MPA gi Cadres sing thokhiba tamda mamitagi mapita na kaptuna taiba si
ꯊꯣꯛꯈ꯭ꯔꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯆꯨꯝꯅ ꯉꯥꯛꯆꯕꯗꯅꯦꯕ ꯀꯨꯀꯤꯒꯤ ꯈꯨꯟ ꯆꯠꯂꯒ ꯏꯆꯤꯟꯅꯥꯎ ꯑꯊꯧꯕꯁꯤꯡꯁꯤꯅ ꯀꯨꯀꯤꯁꯤꯡꯗ ꯀꯥꯞꯄꯨꯕ ꯍꯥꯠꯂꯨꯕ ꯑꯦꯇꯦꯛ ꯇꯧꯔꯨꯕ ꯂꯩꯕ ꯅꯠꯇꯦꯕ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯒꯤꯗꯤ ꯂꯩꯂꯣꯏ ꯋꯥꯏꯐꯩꯗ ꯃꯤ ꯑꯗꯨꯝ ꯀꯛꯑꯒ ꯃꯤ ꯊꯣꯡꯉꯒ ꯄꯤꯖꯔꯛꯈ꯭ꯔꯕ ꯑꯗꯨꯝꯕ ꯒ꯭ꯔꯨꯞꯇꯨꯗꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯡ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯀꯛꯈꯠꯂꯒ ꯐꯥꯔꯅꯤꯅ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯃꯌꯥꯝꯅ ꯔꯥꯎꯟ ꯇꯧꯁꯜꯂꯒ ꯂꯩꯔꯕꯗꯨꯃꯛꯇꯗ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯤ ꯆꯥꯝꯃ ꯆꯅꯤꯗꯤ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯑꯦꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯥꯡꯗꯕ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯝꯗꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯒꯤ ꯁꯦꯠꯂꯒ ꯄꯨꯕꯤꯈ꯭ꯔꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯦꯗꯔꯁꯤꯡ ꯑꯁꯤ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯟꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯑꯃꯨꯛ ꯂꯩꯔꯨꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯀꯦꯝꯞ ꯑꯁꯤꯅ ꯑꯩꯈꯣꯏ ARBꯒꯤ ꯇꯤꯝꯅ ꯑꯃꯨꯛ ꯉꯥꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ARBꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯀꯦꯝꯞ ꯃꯊꯛꯇ ꯌꯧꯈꯤꯗꯨꯅ ꯑꯩꯈꯣꯏ ꯃꯊꯧ ꯇꯧꯕ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯂꯝꯕꯤ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯁꯥꯏꯕ ꯄꯣꯛꯍꯟꯒꯦ ꯒꯥꯔꯤꯕꯨꯗꯤ ꯆꯠꯂꯦ